Hi, welcome everyone. Adom yam kana critically narba matamda yamna important oiba aduga yamna risk wang operation ama tawdore. Adom yaksang da adom isada. Matamda wa yamna ngang ba hiba charismatic oiba mi changkhon ba aduga layeng matamda di competent oidaba doctor amana surgery to hangarna natragana aseng ba higan ba nang si tawnu si taw nang na yu thakchalaga liver sok tamni adu taw tamni haidana aseng baharaga thina chaiba aduga thabk tawba matamdari yamna competent oina thabk tawba surgeon amana nangbu surgery tawhangadra natragana adomji yum amagi manna mai chaaga leire wangang wasakba yamna haiba masani shonba aduga migi mateng li pangning su pangbadi ngamjadaba fireman amana nangbu yum sanga kalhangadra natragana masa yamna kanba achumba aseng bahaganba yamna competent oiba person amana nangbu kalhangadra matamda sigi matamdadi aigi choice obviously competent oiba person tadum oiganiba adu taragadi akoina leadership khanba matamdadi kaigidamda charismatic oiba mising khallagana competent oiba mising akoina live out torino haiba questions in laktoise ki topic sidi akoigi migidamtadi yamna thabak toningba aduga intention di yamna fazaba charismatic oiba wangang wasakpa yamna haiba leader amana incompetent oiba leader amana leader oibaga akoigi yamna fattaba evil oiba leader amana leader oibaga anisigi marta karambane akoida fattaba henge akoida mangjaba henge haibagi point aduni swai matangsi mayamna sudum haibiramgani fattaba mibu kaman leader ohendoino yam chumba wani aduna fattaba mising leader oiba matamdadi akoi khudimuna deny tawe madu morally yamna lan ba potam oibnina evil oiba leader sing akoi leader ohen mangamde oi targa sumo yam kuine chatpa yaro mamdi dictator gumba adagiri akoi authoritarian oiba system sing manungda sakki targa koina moje fatte na koi lokthaba ngam lokthana bu honagani yam tun adubu incompetent oiba mi myang gidam tadi fana ba ai je mayang gi fana bu honari ni ai intori sigi ni haba mayang gi fana bu gidam to honaba adu intention yam fazaba incompetent oiba leader sing sidi akoina moje yam kuina sangna akoi leader ohelaga tham matamda morally akoina moising do achumba mi ni akoina khalle haibidi masigi chap example haibu akoina yumda leiba angang sing marakta sumangai akoigi result panam phajata tarajo hard working oiba akoigi chai choosing ichin naujing akoina thagalle mase morally akoigi achumba thabak amane aduna morally right oiba pot am khakto akoina akoigi wakhala logically reasonable oiba maongda fatti chumde lali hai taragajo akoina madu lokthokpa ngamde aduna incompetent oiba intention di amna fazable leader singina akoigi akoida lead tawra kana leibak am ngak matamda ayama matamda disastrous oiba failure mayam akoida thoalle Sijina Niccolo Machiavelli koba ngasi dani chei chongagi mamang leramba writer adugo philosopher oramba Niccolo Machiavelli na mano ma the prince koba lai sina mana sigi pochi matang irame haibidi politician sing leader sing gi onade mana piyu ngam result tu gi matungina magi competence na tragna ma karam makhal gi mino haibaje akoina madugi pokhum pi ge dawne adugo mana kari hairi ge na tragna mana kari tawgoni na promise story no na tragna magi intention du akoina magi leader amagi quality ko na define to we are na mana harame hai poching ja atopa ngasi de na chahi lising ani ahung gi mang le Roman Empire gi mafam du ure adugo atopa example khara so ai ma'am panjar ke Hoji Roman Empire har kana the downfall of Roman Empire have posida yaori koi king honoris hiring pass yamna intentionally yamna mi myam gi ka thokning ba Roman Empire jam hona revive to hon ba pamba du strengthen to hon ba pamba nu pam khang ning thom khang adubu magi incompetency oiba incompetent oiba leadership na Roman Empire gi downfall da yam achauba maru oiba maram oigi sumain tawduna aduga sumain tawduna anouba kuidriba ngasi de na chahi nifu yankhai gi mamang na thokiba thokdok am khaki wari hai targadi Zimbabwe da labor Robert Zimbabwe haru countries gi chahi 42 hena mayang leader oramba president prime minister oramba khoi gi Robert Mugabe haru pase mi myam ma chahi nifu ni thoi chupna maje Zimbabwe gi leader ohelame kari maramdi maje social activist ne mi myam gi ramta freedom gi ramta fight torpon pane jail da mi myam gi ramta lere pon pane magi intention jide sukimatik phaje adubu chahi 42 chumna chahi nifuni thoi chumna decade mari 4 decades mane leader oina pala matungda Zimbabwe da kai tor e hargadi ngasi lai film du yengbiu Zimbabwe hyperinflation thoe famine thole mi khudimuk sing awab problem am face to hole adu man chahi 42 chumna leader work matam mi matam ma leadership tu gi lokthok na widam to wahi am wahi gi de maram magi intention do yam thina phajagi social activist ne mi myam ka thorak pon pa ne man mi myam dum tawning thabak sing mi khudimuk u fangi magi wahi do charismatic oiba mana khomi mi myam sing wakhalon de mana morally thamoi de man occupy to gi potun region or kana magi incompetence to kana amten u fangi de
ꯃꯥꯅ ꯆꯍꯤ 42 1980 ꯗꯒꯤꯅ 87 ꯐꯥꯎ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ 87 ꯗꯒꯤ 2017 ꯐꯥꯎ ꯃꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯃꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯀꯦ ꯃꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯟꯇꯦꯟꯁꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯔꯝꯕ ꯃꯥꯅ ꯆꯍꯤ 92 ꯆꯨꯞꯅ ꯂꯤꯗꯔ ꯑꯣꯏꯔꯝꯕ ꯃꯇꯝꯗ ꯖꯤꯝꯕꯥꯕꯋꯦꯒꯤ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯀꯟꯗꯤꯁꯟ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯀꯟꯗꯤꯁꯟ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ inflation thoale hyper inflation leibak to the violence yam thino wankhalale mana land reform tawna hona matam da khoi colonialist mayam jing sina pairaga on tawga leramba lam jing che moi masa masa gi leiriba zimbabwe gi inhabitants sing da aduga magi handi indigenous people jing da transfer tawna hona matam da mana masi process slow yamna oiba yamna process yamna tappa process oibna region or kanda mana namdana oitaraga zo violence sinar go so lawgadabani haiba magi policy programs jing mi khrimna support tawge maramdi mi miyam sing da leiba colonialism gi hatredness tuna khogi muiji nungsi da bana tuna pam da potuna region or kanda siguma violence sing thola kanda zimbabwe da hena chobu problem tho angi siguma chamana ba example am haraga di china da mao zedong gi makha 1950 at 1962 bogi manungda industrialization hona tawna bui ramuta china je anoba great leap forward ko revolution lakpa matamda more than 15 million to 45 million hena si habi estimation peri masigi possible riba scenario sida tholaiba outcome to di mi myamna assume tawriba aduga mi myamda intentionally hierarchy charismatic oiba mi myam khonggiba wahida palakhiba potugi result inate madu matamda mi khuding se support tawna bonagi adubu maduna akhoi gen setback tora kana maduna maning hala kana kai tholi hargari mi myam da sak tang thola kan famine thola kana millions of people sing see gi adu taragari swai matang da khoina u fangdoi chi kai akhona leader am khanma matam maji charismatic oi natranga mi sing khon mangame magi intention phajai hana akhona maji leader oi hange doibra natragana magi tasengba competence yang kana akhona ma support taw doibra masigi matang yam mun khoi khanbam thui adu mamang da hangjaki ba question sing makha tarakpala akhoi kaigum aeroplane am thaw matam de aeroplane ji pilot ji khoi crash landing taw dor natragana yam scenario ji worst oi pham da leire madu worst oi scenario du da yam competent oi leader pilot amana ngasagi flight to pai hangadra natragana mi myam da wangang sakba hiba masak yamna fazaba incompetent oiba pilot amana akhoi pilot ohenga doribra matam durdi akhoi life to in the line leibana akhoi khudumana madugi decision do rational oiba decision akhoi khangani adubu leadership amugi matang dadi akhoi sigum rational thought sing akhoi mark ta leite sigum rational thought laitaba leadership khanba matam da incompetence oiba mayam akhoi na khanbajina akhoi da purakada setbacks ya akhoi mun understand to bom thue maramdi evil oiba fattaba leader magi damtari akhoi na maro akhoi leader oina magi mafambo akhoi piroi adubu intentionally mi myam gi yam thabak tawning aduga mana kari thabak tawgadagi mana kari thabak tawraga mayam chakhol angiragi haba khangdabadagi asoiba level mayam da sohel lakanda mistake mayam create taw matamdari akhoi no mata complain tawroi akhoi no mata madugi matana wam ta so hairuba leite adui taragadi madu na pi ba akhoi devastated oiba blow lakadori habaja akhoi hanan mangjong understand tawbam thue and thank you so much for watching until the end of the video mayamna su makada na support tawbiyo aduga atopa idea aina haijari posina tab atopa idea lerega so mayam comment da drop tawbiramo opinion jing phone piramo aduga mayam sing khoi puna hena better oiba future gi society create tawmina na hona minase thank you